Ahanbada mayambu chesamnsworld taramna oksari amadi ikai khumnabu utchari. Ngasigi wari asidi mamangda amukta lijadriba paisagini bu hairabadi yamna tawba ngamba Matei Manao anida yumpham oiba wari amakhakni. Manipurdasu thuna paisa painingbagi mingondagi paisa mayam ama khomgatlaga mirot oikhiba mi mayam ama laikre. Paisa khomgatpa asisu wari sigi part amakhakni. Masidagi hendoraktuna miyamna amukta fawba tadriba angakpa wakhalnasu sagatpada lamba fangloidaba matangsu wari asida yauri. Hojikti wari asi amuk taminarasi. Madhya Pradesh da laibi Chandrika mahaki punsina pamjaba nungaiba aningba apamba khudingmak fangbagi tangkak adu yaurami. Aduga hairiba mayam asi mahaki social media profile na yamna mayek sengna adum taklami. Chandrika anauba mafam kaya amada koirami fazaba gari kaya da chatlami amasung anauba gari kaya amasu lairami. Mahaki high standard oiba lifestyle asi social media da mayek sengna uba fanglami. Personal life tagi horaga professional life ki khongthang kudimakta Chandrika mai pakpa haibadu oirami. Mahakne ningkhiba kudimak phangi haibamak iyai amasung mahaki punsida masigi mawong asigi horakpham asi Abhinas Prajapatiga lohongbadagi oiraklami. Abhinas yamna chawba businessman amakhakni amasung Chandrika na hairiba business sing asida Abhinas ki partner amakhakni. Lohongkhiba kuijarabasu makhoi anigi marisi nauna lohonglakpa Matei Manao gi mawongda yamna close oina adum lei. Mahaki nupadagi fangliba nungsiba sina maram oiraga Chandrika mahaki punsi lambida lakliba harau kumai khudingmak yamna chawna pangthoklami. Khudam oina hairabada Matei Manao gi wedding anniversary bu oigera imungi mioi amagi birthday bu oiro natragana professional life ta mai pakpagi bu oiro yamna chawna Chandrika na celebrate torami. Matei Manao anigi chahi taruk suraba machanupa amalei. Makhoi gi imung asi miyamna pamnariba awatpa amata leitraba imung amani haiba yare. Masida paisa mayam ama yamna luxurious oiba punsi mahing amadi atangba gari kaya amalei. Society gi mityengda yamna thina mai pakpagi mami amakhak ui. Sel thum paiba khak nate Matei Manao ani asi politics ta yawba awangba leader singasu mari leinarami. Makhoi ani gi Instagram gi reels tagi horaga yumlo nababu oigera natragana mioi amana makhoi ani gi punsi mahing amadi hingbagi thak asi uraga pamnadaba mioi amata yaude. Adubu aigi maikaidagi haizau hairagadi Matei Manao ani asina ahingba proof amakhakni madudi mioi bagi saklo lawraga leiba yamna tamthiba sathiba sa amakhakni haibasi. Masimak haibadasu aranbu oiroi kaigino hairagadi yamna kena mauna kanabusu nachungdana nungai thokliba Matei Manao asina yamna sathiba game ama sanarduna isam samjabi nupi kaya amadi mioi kaya amagi punsibu mang takhanbagi state ahumgi police na makhoi anibu koitan tanarami. Ngasigi wari asi yamna perfect oiba khudam amakhakni madudi kai gumba matamda aikhoigi irakta leiriba mioi khara amadi makhoina mapan thongda uhliba mayam asina miyamgi mitta utchaiduna minamaga thami haibasi. Madhya Pradesh ki Narsinghpur district ki village assistant Purushottam Prajapati ki machanupa Abhinas Prajapati mechanical engineer amani. Mahaki larik laisu tambasi hek loibaga imung manungna mahakpu yum palhalami. Imung manunggi responsibility lawba dakar oirakpana Abhinas contractor amu oina thabak tawna building yum kai kaya sanabagi machak singsu mingonda supply su tawrami. Hairiba thabak asi mai pakpa haibadu oirami amasung paisa su marang kaina talami. Adubu matamna haukhibagi matung ina Abhinas mahaki sinpham asida mai pakcharabasu nakal amaromda mahaki personal life ti ihang hangbagum oirami. Phigam phattaba asi sum henjalakpadagi mamai thangda Abhinas ki yumban punsi kaiduna mahaki loinabiga divorce tawkhirami. Abhinas divorce asigi matungda masa asi busy oina thamnaba amadi makhataba punsi amada hingnabagidamak mahaki pandam amadi matam asi haksang fana thambaromda oina onsalami. Abhinas motorbike amadi car da yamna ngaujai. Mahaki apamba asina Abhinas pu anauba punsigi mayol ama puduna laklami. Mahaki apamba asik thungnaba anauba car ama lainaba car showroom da lakpa matamda showroom gi sales executive Chandrika Paliwal ga thengnarami. Adubu kana amatana khangma ngamde madudi makhoi anina
showroom asida thengnakiba asina matung tarakpada yamna chawba wari gi saklol ama lawrakani haibasi makhoi ani gi thengnaba asi atena matamgi manungda nungsinabada onthokirami amadi makhoi ani yumban punsida khongdanaba luhongbagi kisina punsilame Avinash ki punsida Chandrika laklaba matung daw yaba haibadu oirami Avinash anauba business mathang tauba horami maming khara hairabada Rudra Events Rudra Construction Rudra Entertainment chingmani business mayam asi mai partner run taunaba Chandrika su araibi thakta mateng panglami mateng pangmuta natana business mayam asi miyam da khangnaba promotion tawbadusu yamna busy oirami 2018 gi February 13 Valentine Day numita Avinash Instagram da post ama thagatlami post asida mahakna Rudra Entertainment na Sibrati ga mari leinana anauba isai ama puthoktuna YouTube ta upload tawkhrabani hairami hairiba isai asi hojik fawbada mi crore amaga lakh kundi yengkhre company mayam ama chalairaga leina Siridhar Lakshmi Finance koba trading gi company ama su hangdoklami company asigi managing director Avinash no oirami aduga Chandrikana business partner oirami 2019 gi April gi tang ahumda machanupa Harry pokpadagi amuk hena makhoi ani gi nungaiba harauba hengatlami matai manau ani asi khara tonganba weight oibata natana makhoi gi matau asisu miyamda yamna utchaningba amagi maung malami makhoi ani gi punsigi mikup ayamba exhibition amagi maungda toina utpagi hainabi amakhak leirami masigi wafam simadi makhoi ani khakki wanate hojiki matamda masibu tawdaba midi pangyam yamamdau mande haina khanjai makhoi ani gi miyamda uhanbagi hainabi asina matai manau ani gi relation asi miyamna yengnaba so amagum ohelaklami Chandrika gi makutta Avinash ki mingi tetu hakpa amadi mahaki birthday da Avinash na pamjaba yuna room asi pek thana thamba hairiba mayamsi nungsibagi tawbu manbagi mahutta miyamda utnaba tawbagi mong amsu malami mekup khudimak camera gi oirami aduga feelings khudimakna reels ki oirami Avinash masigi show up asiga loinana hinglibani mapok numit amadi anniversary da atang ba gari da koiba tongan na mafam da koiba chatpa amadi yu ngawarga namba romantic video hairiba mayam asi makoi anigi tawda yadraba routine amagum oirami masiga loinana gym da workout tawbagi video acting gi apamba ningba thungnaba model ga yamna sexy oiba video number amadi atopa video short kaya amasu namlami hairiba mayam asi social media da utnabagi saruk amakhakni adubu hairiba luxurious oiba lifestyle asigi marumda atopa wari ama leirami wari asida miwai kaya amagi punsi makhoi anina manghalaka dawribani sahi kharadi Avinash ki building kai ka sanabagi machaksing supply tawbagi business asi mai pakna tawrmagasu tapna sum mangba horaklami amasum matai manau anina hingliba punsi mahing asina makhoi anigini haibada kaigumba savings amata laitabagum oirami miyoibana amuktang nungaiba luxurious oiba lifestyle amada hingkrabadi paisa layaktaba matamdasu kena mauna lailingba haibasi hauna sani maramasina Avinash amadi Chandrikana paisa tanabagi damak aranba tactics sinaba horami ahanba horakpada makhoi anigi luxurious oiba lifestyle asi sinaraga lang thaktuna isam samjaba miyamda makhoina paisa pairiba sumaina makhoisu paisa pahengani haibagi namada paisa kaya ama khomgatlami masigi matung apps development amadi investment gi mingda miyoi kaya amabu paisa thada halaba matungda matai manau ani mirot oikhirami mina wana tarjaba paisa lauthokhtuna matai manau ani di nungai thoktuna leirami paisa sing asi sinaduna atangba gari leiduna luxurious oiba lifestyle da hingba manba punsi asi Instagram da amuk thagatuna anauba miyoi kayabu paisa amuk hanna lauthoknaba target tawrami mamang da isai ama Rudra Entertainment na puthokpani haiduna panjakhiba adusu machin thisenba oirami asigi description yengjabada Avinash amadi mahaki company gi maming matha amata yawbu ude Avinash na masi thagakhibagi maramdi mahaki company gi mingda mingonda paisa investment tawhalaga paisa lut tawnabagi pambai amakhakni matai manau anigi play asida kaiguma matamda Chandrika gi mabung Suraj Paliwanasu makhoi da mateng panglami makhoi na tawriba mawongsi mafam amada ren lauduna leiraga mafam dugi miyoi singdagi paisa khomgatpa yaba khomgatlaba matungda
ren thadoklamduna atopa mafam amada amuk chatli aduga amuk anauba mafam sida miyamdagi paisa khomgatnabagi thabak thorum paikhatpa amuk hawi makhoina mingondagi paisa khomgatliba mayamsi asengba malhannaba level ama wangkhathanduna Siridhan kauba trading company ama hangdoklami company asigidamak proper office amadi visiting card su semlami company asigi thabak tawnaba employee su hire tawrami company asina miyamda yamna laiba mawongda installment da personal loan pirami amasung miyamda yamna thuna leizariba paisa adu saruk ani hena tanabagi scheme su advertisement tawrami company asigi scheme asida miyoi kaya ama langda thurami miyoi sing asidagi abinashna paisa kaya ama khomgatlami aseng bagidi icham chamba common people dagi hendoraktuna police oiba nupa amasu makhogi fraud ki scheme gi langda thuba asida yaurami company asigi visiting card asida iriba address asida chatlaga check tawrubada office amata lairamde amasung company asigi hire tawkhiba employee singsu tolo pidana thabak tagi lokthokirami masigi su mathakta miyoi kharadi makhoina pisankhiba paisa handoraknaba hairubada abinashna hatkani topkani haiduna ki handuna tanarami phongna abinashna miyam gi paisa asi arana mawona control tawraga thamlami 2023 gi april gi tang 13 da uttar pradesh ki Jhansi Saharda Abhinash Chandrika amadi Suraj ki mathakta cheating cyber crime amasung kihanbagi case ama file tawrakpadagi makoina tawriba fraud asi matam kharagi oina leplami police na makoi ahummak pharaba matungda Bhopal Central Jail da thajan kirami adubu haina balai phattaba ama tawrubadi atopa phattaba lambi sing khanglai jail manungda Abhinash miya taduna leiba Swami Bhairagyanan Giri ga thengnarami miyamna mahak asi Mirchi Baba haina su kaunai Mirchi Baba maming lairaba politician singa yamna naknaba mari lainai masana masabu Swami ni haijaba nupa asi sahi kunipal surabi nupi ama izat manghalu bagi case ta hairiba jail asida 2022 dagi lairakhibani adubu aikhoigi lebak sidadi paisabu pairaba politician singa mari lainaraba jail gi ochai fauba sonthar I haibaduni jail manungda lairingai Abhinash amadi Chandrika ga Mirchi Baba ga kayamuk yamna naksinaba mari laiki haibasi jail dagi hek thorakpaga Mirchi Baba Abhinash amadi Chandrika gi yumda laktuna laitin gi thorom pangthoklami masidagi hendoraktuna Mirchi Baba 2023 da Madhya Pradesh ta political party amagi candidate oina vote phawleplami matam asida nomination file tawbada Chandrika na proposer ama oina affidavit ta sign tawrami masigi mahutta Mirchi Baba na Chandrika bu mahakna election thengnariba political party asigi makok thongba singa khangna halami mayam aina political party amadi leader gi maming panjadri basi mamangi video amada problem khara face tawbagi aina panjadabani masigi damak warobiroi crime mayam ama tawruba matungda jail dagi thadorakpa amasung politics ta yawba mi ga khangnarakpa asidagi matai manau anida akiba haibase pungmang mangkhirami Bhopal gi Bag 7 da laiba Pratik ground manak sida house number 24 asilai matai manau asi mingondagi paisa lauduna annaw mafam amada amuk shift tawraklami handakti makhoi ani Sevinia locality da ren ama lauduna lairami makhoina lairiba ren asigi yumbuda amadi society da Abhinash na machin thiaduna mahak asi businessman amani haina hairami amasung sengdaba Aadhaar card oina makhoida pisalami card asida mahaki address asi indoor oina irami adubu mahaki asengba address ti Narsinghar ni amuk hanna matai manauna Siridhan Lakshmi Finance ki mingda paisa khomgatpa haurami adubu mingondagi paisa mayam ama khomgatlabasu hawjiksu makhoi anigi thamoida pen bahaibadu lairamde maram asina hanakti matai manau anina yamna chauna paisa hunabagi plan toba haurami plan asigi matung inna matrimonial site ama oiriba sadi.com da Chandrika gi matengna Abhinash ki profile ama semlami profile asida Abhinash divorce tawraga lairaba amadi Chhattisgarh gi steel factory amagi mapuni haina irami masidagi hendoraktuna makhoina semgatliba wari asi asengba manabagi damak Abhinash na the boss Abhinash kauba anauba Instagram account ama hanglami tapna mahakna anauba Insta account asida sasinaba mahaki punsi maral singi video sing thagatpa haurami gym sanabagi video atangba garida koi masatpagi amadi tongan ba city da koi rubagi video sing account asida thagatlami thagaliba post kudimakta mahaki living status asi miyam da udaba adum hotnarami adubu mahaki asengba saktamdi
account asida utlamde haibadi mahaki nupi Chandrikagi photo ama phawba thagatlamde siren yawa gari da tongba nakan bodyguard sing lephamdagi post thagatuna mahak asi yamna sakti leiba mai paklaba amadi miyamna hek manak changbada hanggoinaba mioi amu oina utlame makhoina utlibasi Avinash ki aseng masaktam amagi maongdani masigi mateng lauraga makhoina pamliba mioi sing target tawba hawrami maru oina mayum paluraga halaktuna leibi amasung amuk hanna mayum paningbagi wakhalo leibi nupi dana hena target tawrami nupi kaya amagi mathang amada Avinash ki uriba mapan thongi saktam asi oidaba aseng bani khangdabadagi Avinash Matei Manao na thakliba lang asida thurami nupi maya masigi maraktagi Bhopal gi award puri da leibi masagi chahi kuntra mari surabi nupi amasu yaurami private bank amada thabak tobi nupi asi ahanba mahakna luhongluba adudagi divorce tawrokpagi maisak phanglabi nupi amakhakni mahaki punsida hawikti Avinash amuk laklami ahanba wari watai tawba sida Avinash na mahak mai paklaba still businessman amakhakni amasung mahaki imungda mama amadi apipka macha ama lei hairami angang asibu yengsinbinaba amuk hanna luhongba pamibani haina makha tarami tapna nupi asina Avinash ki wahising thazaba hawrami masigi matung close oinaba hawrami close oirakpadagi nungsinaba haibado amuk oirai yumda lakthok laksin chu tawnarami punna time spend tawduna apam pamda wari kaya hainarami nongmo numit amadi makhoi ani soidana luhonglani haibagi thazaba Avinash na nupi asida thamladuna nupi asiga yumban marisu thamlami amadi nupi asinadi Avinash ta yamna close oiraduna Avinash na mahaki pumnamakni khalami nupi asigi thazaba asigi tanja lauraga Avinash na steel gi business asi expand tawnaba mangonda paisa invest tawnabagi wafum hawdoklami amadi nupi asida makhoi ani luhongdoba matamsu kuidre haina hairami punsi chupa leminagadoriba nupa asida mateng pangbada kaisu akaiba leite haina nupi asina khalami Avinash ki langda thurabi nupi asina mahaki leijaba paisa loan amadi mingondagi purba paisa pulap punsilaga lupa lakh nifurom tasilami aduga Avinash ta sinarami masida sunattana lupa lakh manga romgi oigidaba sana lupa Avinash ki khuta sinarami nupi asina Avinash ta piriba paisa asi chumnagi paisa oina ubakhak yade nupi asigi paisa asida thazaba mahaki manglan amadi mahaki future yauribani masigi matung 2024 gi December da Avinash na nupi asi magi mayumda thinganaba kaurami nupi asi Avinash ki yum yaurlaba matung Chandrikabu ahal oirabi nupi amagi saklol laholaduna Avinash na Chandrikabu mamani haina nupi asi da sak taklami nupi asina Avinash Matei Manao na tawribasi kaisu khanglamde masigi matung personal oiba wari watai tawnabani haiduna nupi asi room amada pusalami amasung nupi asi gi drinks ta drug mix tawrami masigi matung nupi asi gi izat laurami yamna ngaklibadi nupi asi bu izat lauri kanda video hawdagi loyo fawba Chandrikana laurami paisa fanglaba matung amadi nupi asi bu izat lawbagi video asi hek lawbadagi Avinash na nupi asi dagi tapna lapthokpa horoklami nupi asina luhonglasi hairakpada Avinash na direct hekta luhongaroi hairami thazaba mahalakpa asidagi sawraduna nupi asina mahakna pikhiba paisa piraknaba hairubada Avinash na mamangda namkhiba makhoi anigi video yanghalladuna video asi leak oihallani haiduna kihanba amadi blackmail su tawrami masina maram oiraga nupi asi izat amadi badnam oirani khanbadagi mahak wakhal puba ngamdabadagi depression gi laina narami Avinash na kaimta hairamdana nupi asi tumina laikhirami nupi asida tawkhiba mawong asiga chap manana Avinash na amuk 2025 ki April da Asoka Garden da leibi beautician amasu mahaki nungsigi langdu thualami nupi asidagi chawrakna lupa lakh nifumuk laurami amasung mamangda nupi amada tawkhiba adumaina Chandrikana private video gi recording laurami nupi kaya asigi thazaba nungsiba amadi sahi kaya changna tanjarakpa paisa lut tawaduna Avinash amadi Chandrika gi punsi nungai thoktuna leirami miyamdagi huran nalada lobo paisa asina 2025 ki July 3 da machanupa Harry gi birthday su pangthoklami mi amabu mang takhan bahaibasi makhoi gi di normal oiba wafam amakak oirami nupi sing asidagi paisa kaya ama lawrba matung makhoi gi laifam asi handakti honglamde makhoina thazarami madudi nupi sing asina masagi izat ngaknabagi damak police ki manakta kaidawrungda chatloi haibasi adubu Bhopal gi award puri da laibi ahanba victim asi depression nazaragasu mahaki leijaba thona punamak khomjinduna mahaki imung manungda
warising asi lirami imung manungna matam manghandana nupi asibu counseling tawhalami nupi asi masa mathanda mai thire Avinash ki mathakta laman khumaroi haina khanba mikup su yawrami adabu mahaki kokta wakhal ama laklami madudi kaigumba Avinash chairak fangdraba maral gi matungina mahakpu phandrabadi nupi kayano mahaki langda thuangadoribasi khangmanga manate wakhallon asina amuk hanna thauna haptuna evidence loinamak khomjilaba matung Bhopal gi Bag Sevinia police station da laklami amasung Avinash ki mathakta FIR ama lokhatami masigi matung ani suba victim su thoraktuna Avinash ki mayokta complaint tawrami yamna thuna police na Avinash pudi pharami adabu Chandrika machanupa puduna mirot oikhirami interrogation gi matamda Avinash na asumna hairami madudi 2023 dagi matrimonial site ki matengna halaktuna leibi amadi mawa mapuroi ba leikidrabi kangu singda target tawduna lakhi wakhalon asi Chandrika na puthorakpani hairami police na Matei Manao anigi criminal record thigatpada Madhya Pradesh Uttar Pradesh amasung Chandigarh cheating fraud cyber crime amasung kihan khanghanba tawbagi punna case nipal file tawduna lairamba thengnakhi masigi matungdasu victim kaya ama police ki mangna thoraklami police ki remand lauthaba loiraduna 2025 ki September gi tang 16 da Avinash court ta puthoklaba matung jail da thajin khirami adubu hawjiksu Chandrika mirot ama oiduna lairi mahakku police na haba ngamdana lairi matang asida ngasigi wari asi loisinjare mayamna leptana support tobibagi damak hanna hanna thagatchari thank you everyone